ABDUL की मिसी की अचुम्बा असेंगबा लंगला लंगजिन लेंगाकना पुथोक्तना नमसिंदुना थमनबा होटनारक्लबदी चप चाना थेंगनादुना जस्टिस फंगनबा खोंजंग कया चंगसिनगनी हाइना जेसी अमदी इमुंग मनुंगी महूत सिंदुना अमोकोक की प्रेसिडेंट एसएम जलालना फोंदोरक्ली थासी की तारीख 10 अमदी 13 की लोनबा हिंगदगी थीबा खंगदना लेरकपा चेसम अब्दुल कदिरबु मिनुंगसी लेतना हतोकपीदुना फुमजिंदुना थमलंबबु यानिंगदबा फोंदोक्तुना मियामना डेमोक्रेटिक ओइबा खोंजंग कया चंगसिलकपगी मतुंग इन्ना मरी लेनबा डिपार्टमेंट मेन एक्यूज नि हाइरिबा लोंगजम खाबबु फाबा ngamkhibana maram oiraga ngasi JC amadi imung manungi miyoi singna rims ki middle sangdagi chesam Abdul Kadir ki hakchang lauduna paubitek polo ground da lining laisol kya pangthoklaba matung lairon chankrei thodog asigi matangda SM Jalalna press ta thadorakpa video footage amada mahakna makha taraduna Manipur da amukta oidriba mawongda leingakna leikhidrebagi imungda thabak piba natraga sel gi tengbang tokba khudingmak Abdul Kadir gi oina amata lauzaroi madugi mahutta asengba langla langjin leingakna amadi mari leinaba department na puthokhtuna achumba wahen phanghangadabani karigumba case asibu namsinnaba hotnabagi mami urabadi CSO sing amadi JC loinana miyam punna warep lauduna khongjang kaya changsingani haina mahakna makha tana phongdorakli akai leingakna akai matam gi JC singsiga phaminaraga ex gracia family da thabak piba adagi khudong jaba khara piba ado justice ki do akai taurani ana dum haiba SIT semani adum haiba aduga adum matam gi issue sing se namchhallaga thamkhiba aduga justice ti akai hauji phawa akai khudam changdam oibe yaba justice abata adana ningthina udawa sigi potchina maram oiraga akai gi mi hatlaga dandi phangde kaisu tawde haibagi potama akai gi lan na masigi wakhalon na miyamda leiba ataba thawuk tawsing da leiba aduna maram orakana mi hat masi kaisu leitana khalak tabagi maram si lai haina masi khalakanda handaki JC na akai top ba akai hanagi sidagi tongan ba aduba initiative ama lokhali akai organization singi advice makha da haibata madudi karino haiba matamda akai leikidraba aduba MISI sigi damakta aduba leikidraba miyoi sigi damakta akai justice achumba while justice to natara atopa karigumba hiram ama fawa demand tawti imung manungi damakta sel demand tawti thabak demand tawti karigumba phok demand tawti akai maral leiba adugumba miyoi singdo culprit singdo they should be brought into justice makai behind the bars makai phajana prosecution da niyom chumna phajana makai singdo maral gi matungina while mayok na gadabani